Moirang Sendra Road ki hanagi Chief Minister oiramba Mairembang Poiring singi yumda Kuki na bong kablakpada arangbam phamba ahana ma laikidre loina na mioi aso ofan nangle soglaba mioi singadude salam na naw sahi nifu Sendra Road galena Mairembam sahi taragomdoi Sendra Road Rajib Elias Bobo sahi yangkai ganipat Konjengbam Jugindro sahi yangkai ganithoi Moirang Oksongbong ngangom ibobi sahi humphumangani loina na Kuki gi emergency shutdown Laothokhre tamuda Kuki la lawomari nongmaiga konana Phare ngaksamda panbadagi amasire Manipur da tholiba irang se Bharat amadi Manipur sarkar na tumina laisinbagi mayokta ngasi kokomi na sindona laikai gi mera paibi club school mahiroi kayana lambi da tholaktuna human chain semduna khonlaw kaya Laokhre Imphal Ukhrul lambi thingbagi khongjang khudakta handokna ba Tangkhul Naga Valley Students Association TNBSA na khanghalakle red zone area da lairiba Jat regiment khudakta lautho red zone area da state force mapung phara thambiyo haibagi demand tawraduna National Highway 202 Imphal Ukhrul lambi thingjin babu Tangkhul Naga Valley Student Association na akanomong da condemn tawrakre lambi thingbagi khongjang asina maram oiraga Tangkhul Naga community gi lifeline ama oiriba Ukhrul amadi Kamjong district lairiba praja singda khudong chadaba kaya mayok nabana maram oiraga lambi thingbagi khongjang asi khutakta handoknaba khangalakle karigumba lambi thingbagi khongjang asi handoktrabadi makha taba thabak thorom sing paikhanlaklakani haina TNBSA General Secretary Ungasan Muiba amadi President Mathengcho Jajona khujek piduna thadorpa cherolamna khanghalakle army gi gari case par maningdagi Kuki singna nongmai kapagi drone footage social media singda thaganarakle Kuki singi WhatsApp message lik translate amakak social media da viral oiragle madudi molsang often fire tawro haina army na hairakre thumjanba yabagina thumjallo mathang pau pina ko haina WhatsApp link message translate tawnorakle Sikkim da army puba gari ama accident thokpada army mari sibagi manungda Manipur dagi ama yawramlai West Bengal dagi Sikkim juluk tamna chatkiba army person puba gari ama highway de accident thokpada army person mari laikidrai laibak chiba thodo asi ngarang thokibani hairi laikidraba army person mari gi manungda Manipur dagi W Peter kobo person ma yawramlai atopa person ahomaduna Madhya Pradesh dagi Tagi Pradip Patel Haryana dagi Naik Gursep amadi Tamil Nadu dagi K Thangpa Fandi kawe hairi